lamgi wahauda khullanigi khunjasingna nongmai kapnakhre Imphal East District ki manung chanba andro amasung sandang senba maring khullanigi khunjasingi marakta ngarang ayuk lamgi wahauda nongmai kapnakhre haidi pulis tagi phangba pauna hai khullanigi marakta chayen aba lairiba sapu kom manaki labukta ngarang ayuk andro gi khunjasingna lorang suri ngaida sandang senba maring khulgi khunjasingna nongmai round kaya kapthorokhe nongmai bakol tabada labukta thabak suramba khunjasing adu mipaibadagi mafam adu thadokuna senakhi khunjasing aduna khul yauraba matung atopa khunjasing da pau tamluraba matung da andro khulgi khunjasing hoduna makoina thabak suramba mafam adu phauba laklaga sandang senba maring khul tamna nongmai round kaya kapkhi thokdok adugi pau hek phangbaga Imphal East District Police ke ahenba team sing mafam adu da sangsin duna nakalani makki miyam adu control tawkhi Makata na thogon hingdaba thokdok thoktanaba sandang senba maring khulda MR Androda IRB amasung chayenaba lairiba chafu komda commando amasung Andro police ki team sing deploy tawduna checksin na ngak senbagi thabak lawkhatli haide natai chadaba Facebook page amadi WhatsApp group ki admin amasung member sing lemna tharoi SP Kanglai imagi haibasina hauraga natai chadaba wahai sing yauba Facebook page amadi Facebook page asigi member sing na semba WhatsApp group admin amasung member yauna punna miyoi taraga nipan fare makata nasu fabagi thabak chathakigani asigumba natai chadaba Facebook page amadi WhatsApp group ta miyamna yaubiganu haina Imphal West District Police ki SP Dr. S Ibomchana appeal tawrakle Imphal West District Police ki SP gi conference hall da ngarang nungthil pangthokiba paugi mifam amada SP Dr. S Ibomchana haikibada miyoi kharana social media Facebook amadi WhatsApp group asibu lana sizinaduna khunai asibu laikhata halakpa yaba thawong chatharakpagi mayokta haukiba tha asigi taragani thoida complaint tawrakpagi FIR ani laukhatkhe FIR ani adu kanglai imagi haibasina hauraga natai chadaba wai sing yauba Facebook page amadi Facebook page asigi member sing na pullaga semba WhatsApp group amagi mathakta laukhatkibane case ani asiga mari lainana Imphal Police Station amadi Cyber Crime Police Station na thigatpagi thabak chatharakpada Haujik faubada juvenile oriba nupa macha ahum yauna miyoi taraga taruk phagatpa ngamlai miyoi taraga taruk adu Imphal Police Station na nipan amadi Cyber Crime Police Station na nipan phabane Imphal Police Station na faraba miyoi nipan adudi Kwakaithel lamdong laikai dagi Konjengbam Arun Kumar Singh Elias Frankie Gaming chahi kungamapan apokpa kemani singjamai mayangbam laikai dagi Victor Sorokhaibam Elias ngongo chahi kunganipan apokpa S sauba Singjamai chinga mathaktagi khuraijam Surjakanta Elias Dhoko Singh chahi kunganipan apokpa laikhidraba Binod Singda Kadangbam Part 1 dagi Soibam Singhajit chahi kunganipan apokpa Jugendro Top Moirang Kampu dagi Oinam Nanau Singh chahi kuntraga humdoi apokpa laikhidraba Haimo Lamlai Khongnang Makhong Imoinu Sanglen Lairak dagi Thoksom Lanchenba Maitei chahi taraga nipan apokpa TH Gopi Ramon Ukhrul District ki Kamjong Sorbung Village dagi Kansui Mang kung chahi kunga taret apokpa laikhidraba Jonathan M amadi juvenile oiba nupa macha amagane Cyber Crime Police Station na faraba miyoi nipan aduna Nambol Kongkham makha laikai ward number 8 tagi Konjengbam Karur Chandra khaba chahi kunga taret apokpa Ibotombi khaba changangai maning laikai dagi Abujam Satyajit Singh chahi kunga taret apokpa Manaukton Imphal East ki Irilbung Kalika dagi Elangbam Birjit Maitei chahi kunga taruk apokpa Bijen Kumar Kaisamthong Ahanthem Laikai dagi Aribam Boni Sharma chahi kuntraga mari apokpa laikhidraba Sanahal Sharma Wangkhai Tokpam Laikai dagi Mingselen Laisram chahi kungani thoi apokpa Rai Kumar Sekmaijin Khongam Laikai dagi Angom Roshan Singh chahi kungani pan apokpa laikhidraba Hemojit amadi juvenile nupa macha ani amagane SP na hai Facebook page ase profile user da yumnam piba kauba miyoi amana sembane hai riba miyoi ase faba ngamdre Fanaba thibagi thabakan na chathari Facebook page asigi member sing yauba WhatsApp group amana Kamjong District ke Sorbung Village dagi Kansui Mangkung chahi kunga taret apokpa laikhidraba Jonathan hairiba miyoi asina sembane miyoi asiti hana faba dagi judicial custody da jail thajinkhre hairiba Facebook page asida member sing na lamdam sigi nupi sing isam samjabi sing ge photo sing thagatuna natai chadaba comment kaya piba asida natana natai chadaba photo video sing thagatnabane masidagi pelakraduna member sing asigi oiba WhatsApp group ama semlaga lamdam sigi nupi oibi kaya gi ikai khumnaba mangba yaba photo video kaya share tawbagi thabak chatharambani haiki
Kanglei imagi haibasina hauba natai chatabu wahising yauba Facebook page asigi member amadi member sing asina semba WhatsApp group adugi member khara fagadaba watle makoi sing adu athuba matamda faraga logi oiba charak soidana pigane maram aduna social media asi lana sizinabagi thabak asi tawbigano asigumba natai chadaba Facebook page amadi WhatsApp group singda lamdam sigi naha oidiba sing yaubiruganu haina SP na appeal tawrakle nupi ani na fakibani haiba nupi macha thiba khangdre ngarang masak khangdaba nupi ani na fakibo oiramgani chingnaba nagamapal kangjabi lairaktagi chahi 18 gi nupi macha ma thiba khangdre thiba khangdana leidiba nupi macha adugi maming lamabam Sneha Devi apokpa laikhidraba amujau sing kawe press na police ki source yauna tongan ba source singdagi phangba pauda hairiba nupi macha asi ngarang nungthil pung ahum lom tabada mayumdagi thokibani manak nakpada leiba CCTV footage amadagi mahak masak khangdaba nupi aniga loinana chatki haiba khangba ngambaga loinana nupi macha asi tidim roadta scooter amada punna miyoi ahum tongduna chatki haibagi pausu phangba ngamkhre haire thogdok asiki matangda Imphal Police Station na case ama lakhotkibaga loinana thiba khangdana leiriba nupi macha asi rescue tawnaba thabaksu tawba hokre haire mangkhriba nupi asi foot 5 ge inchi mari wangi haire aduga mayumdagi thokiba matamda amuba machugi trackpen amasung furit litki haire panba yabadi covid laichet manung asida Imphal city manungda huran chinthigi thabak hengalakpaga loinana numit kharanigi mamangdasu nagamapal dagi sahi 18 rom tangai riba nupi macha amada natawali chathaki haibagi matangda tongan ba mahiroi loop amasung CSO singna maralaiba miyoi sing chairak pinaba demand tawkhiba laikhrabane vaccine kaptaba hospital gi staff samaga yankhai humdoi thabak thadat khrei United States ki Houston City da COVID-19 laina ngakthoknaba vaccine kapthu uhaiba yadaba hospital gi staff yamdrabada chamaga yankhai humdoi de masana thabak tokjaba natraga thadat pibo oirabasu thabak tagi tokre haina media gi report na haire Texas Tribune gi report matungina vaccine kapthokpagi darkar taba hanwa facilities singi marakta ama oiriba Houston Methodist staff chamaga yankhai humdoi thabak tagi thadat kre natragana makhoi resignation da ayaba pikre haire haukiba April thada Houston Methodist makhoi staff sing makhata na thabak togduna lainabagi damak June 3 fawbugi manungda vaccine kapthokadabani haina laukthokhi haire worker lising kungamari chamapan ganifu tarete vaccine kapthoki adubu deadline fawbuda vaccine kapthoki daba worker chamaga humudra nipandi suspend tawkhe makhoi da makhata na chayol anigi matam piduna vaccine kapthoknaba khanganki Makhoidugi manungda worker kunga manga de vaccine kapthoki aina hospital gi spokesperson na haiki hospital gi policy adu aina yadaba mani haina employee singi maraktagi amana lawsuit file torokpada tha asigi angan basarukta Federal District Court na reject tawkhi court ki ruling adu thagatpa phongdokladuna Eastern Methodist ki CEO Mark Bumna staff pumna mag vaccine kapthoknaba phirep lawkhiba adu aikhoi gi patient singi damaktani haina phongdokhi Houston Methodist ki action asigi matungda US da healthcare organization kayana tangai fadana vaccine kapthok hananaba firep launaraklei adubu hospital gi staff na vaccine kapthokningdaba si aruba wahang amadi adumak oire